Aisu wafam khizitang thamjage aidi history gi ozani politics ki se thoina khangde adubu coincidence amakhak haitare aise political family amadagi haurakpani aduna yamna closely observe tawraga aisu chawrakpa mi amani aigi father Manipur gi politician amani lekhidre 2017 da mase pabung ozoi khoiga punminarambani ado ai experience khizitang share tawjarake asai oza mayam haibi khre aduda luri base aikoina politician da blame tawdoira aduga solution se adwai da thokadoira haibagi pot su naina khre aduna vote yonba amadi leiriba ani makse loinamak akoina yonba tari parjana leiba kangbu ama aduga yamna nga ibadi aina akogi pabung na yamna kanna hairamba ama lei vote se rajniti tawbe madi 80s ta kabani yamna ngalingai gi matam gine ado mana yam toina hairamba ama lei rajniti ebese issue based politics oigadawbani ani yam kanna hairamme ado ai angang oiringai da pabung ozoi gi cassette se issue se mana yamna kupna nainaba cassette se mana thare magi candidate magi party ki candidate sida aduga thadu aga tahalle issue se leiribe se ana sai oza bijuina ga haikiba revolution gi matangda yamna maru oiribe se consciousness haiba tare revolution nama laktringai da aikhoi kayam conscious oirage haibaduni adugi aikhoi gi sincerity amasu maru oi aduna ai mayam atopa corruption gi karigi ama gi du loina thamaga topic ama khatang ai thamjaram ge kaino da mayol na su yam kupna naina haningba kaigino haraga ngasi se aikoi se issue se ngahak leitana thaidokpagi pot ama aikoi da yam chauna uri madune aina maru oina thamjaningi base kaigino haraga issue se aikoi gi immediate issue se karino su khang dabagum tawba khangdi khanga akanda amuka thaidokhiba aikoi da samamnaba ama pokhanba sigi potsi ni aina thamjaningi base now isam na harabada imai bill sing su yauri issue se aikoi sini edi khangamme ngahak leira kanda hapta amagi matungda divert tawthokre aikoi issue du pungkaw kawgre ado politics ta su haine yamna toina political science ta akoi gi public memory is very short ena yam telian ana manipur da su sum yeng bio issue se ngasi pai khalak pa issue se hapta ama su na chatte hapta ama su na chatpa issue thoina leite aduna TV gi debate ta adum khangi hapta khuding gi issue amamam adum thoe mamangi issue do mu close tawkhre anouba issue ama aduna aikhoi sida chamam na ba ama karino aikhoi gi purpose se hapta khuding gi issue amamam sum anouba sum ola ga leibagi confusion ama ado even akhoi lairik haire na college gi oza oiriba aikhoi phaw chamam na ba ma yaure issue se sum divert tawse masida aina akhoi na thengna doriba hujik mayol na thengna doriba se yam chaw pot amane just campaign khatanga tawraga yagadawa pot nate akoi strategy yamna changani kaigino hairaga kendra yambada sai ozana hairambado ozani ngomna hairambado already candidate mayam ama vote khomba haubre ado aigi personal kariyam khatang share tawjage aigi father sina leikidraba matungda manipur gi tradition india gi tradition oina nangsu vote lepo hai like so haire nang college oza oire vote lepo hai now luri badi aingonda paisa leite sai hairi ba mayam do ado akhoi sidi kaisu nataba mayam ma thoga khre sai hairi du in terms of crores and crores pai ba thoga khre makhoina thadaraga moi stage ta phamba yaw khre adudagi lambien sem khre JCB na tawraga takhai dana lambien punamak ase akhoina thengnarakna na bo honarak bai ba se it is a big issue adagi amana aina haijaning base manipur gi politics se it's not different from India's politics we are part of it India gi politics ki aikhoi se saruk macha amakak neba aduna always aikhoi gi na chattoriba khongthang punamak se India gi politics tu da aduna chauna influence tawgani madum punamak toini yamna kupna haidraga su khangba dum yawramani aina masida Noam Chomsky gi
What am I khakdang pusanninge ako gi academician yawra magadi mayol da kai gi no haraga academic strategy ama yawdragadi masigi pot se success oiba ngamoi haiba tare kai gi no haraga student da target tawrakadaba lari haiba da target tawrakadaba lari haiba duna knowledge se filter tawraga imung manung da nupi sing da gyan tahan bagi pot ama lakadawani na ado ai Noam Chomsky gi wari tang hairam ge Noam Chomsky hariba nupa se ama han oire huzik Mase public intellectual lamani akoigi mayam marakta idea piba mase akoigi professor amasuni aduga social activist amasuni political activism da yam maming chatle mana magi mamanaba natraga magi academic ama Edward S. Herman ko nupa amagana America gi politics nei na bagi magi maru oiba pandam di media's role in politics aina hariba lyric se manufacturing consent haibani yana se kamaina manufacture to bagi haibani the political economy of mass media aina yam kuire phong hiba lyric se akoi swaida kasu thoina nei na de tadabusu mayam yawram gani 1988 tane masida mana hairi sing se akoina huzik India da loina uba phange corporate house kharana media chalaiba aduga issue se makoina hand pick tauba aduga ngahak leitana issue se divert tauba any achouba pot ama la akanda madu thaidoknanaba anouba issue ama create tauba aduga mayam gi khoisaunaraba haibadi lambien thongi phattaba bu oiro natragana akoina thabuk phangdabagi issue bu oiro natragana akoi gi minority da discriminate tawre haibagi issue bu oiro temple thugaire haibagi issue bu oiro masjid thugaire haibagi issue bu oiro punamak se lakku matamda madu karamaina thaidokadage haibagi pot ama asaigi sigi pot sini akoina India day am chauna ukhlai se aduna ni akoina sai gi hapta khuding gi tv gi debate amamam gi topic amamam sum thokpa solution na suloi loi daba solution su pu dabi da hapta amamam gi sum chat ki basina aikoi da asai gi nuti gi phi su hodra kanda paikhala kanda suba ngam da bagi phibam do adu gi type ta akoi da chauna uri aduga hujik se yamna luri badi mayol na changjan gadori ba khongjang ase it's a very tough work haitare academic strategy yaudra yaroi exception kharana rule loiba yaroi oza bimol gi matamda yamna niyom chumna botha thai but it was due to the situation na purakhi bani aduna situation na purakpada hujik punamak to thamgraga aina khangbasu mayam khangnaram gani kendra khuding makki lakpa ngaktani who are on the war part hujik se war putting the election gi changjan ba mayam ma thogak tana leiri akoi da phau ba gi constituency gi mina oza khoi amta wari sanajage na lai ado last akoi su makoi sing se academically akoi dum khangi BA land da ba khara metric pass tau da ba khara mayam ma su yauri candidate sing se last akoi su ngamak da na ikai re da doctorate oira ba ai na metric pass tau da ba ma da vote kam haina pi doi no haira aga akoi ba vote tha ning da ba gi pot ama laksal lai ado luri badi mayol na madu punamak tu thengna ba ngam gadori bra haiba pot sini chumme changjan gadau bani adubu aigi wakhal dadi it will take time. And the thing is, consciousness ama, gyan tahan ba ama, ahung ba ama purake, revolution ama purake, haiba taragadi, consciousness ama changi, aduna, aiko ina wari mayama masaragasu, mi se huren thokwa meta tauruba. Sigi porchine, aduna, politics ti ayam close quarter da aigi imung da chahi kuntra ni fu rajniti taure I know. Kaya gino say hai duni. Paisa tandre, mathang vote kadi. Aduga election maya daga tauriba asai hairi duni ju pamba migina ju sanaba pamba migina sanaba club ki magi adagi maugi sakchana bagi thabal chong bagi ai sama campaign da yaura ba ngaktani and I know it's very difficult ko madu mayam do face tau da bataragadi vote kadi nok naraga tuwe satpale pa yadi ai sini aduna adugumba politics to adudagi aikoina karam haina nanthokadage haibase yamna chawba academic plus practical knowledge yam chawna changbrai na khale ilai ba poti oiroi aduna masidi yamna repeatedly discussion tawraga lari haibadana karamba moongda strategy sizinaraga bahap ta hangadage punamak se bahap ta hanbani aina pamisidi
bahap tahan ba haibadagi neba aduni Karl Marx khoina kanna hairammiba class consciousness nasa gi class to kayam conscious oirage laumi na pamba thabuk ka lari hairaba mina pamba thabuk ka khenai laumi du da thabuk pi ni hairaga madu oiroi laumi na pami se ising chawra kanda natraga na lau ubada har pambani BA loiraba satra amana thabuk pambani aduna makal mathen ngaktani aduna masi mayam singse karam haina target tawgadage haibaduni consciousness haibase yamna darkar oibra haina khalle aduna masigi roza lo khogi Noam Chomsky gi laika se atop su mayam ma leire hujikti manufacturing consent haibase aduna media gi role aduna issue se akhoi da karino sum khangandaba issue se aina ngasi khalamba issue do yam serious oira kanda hayeng nongala kanda issue anobam da mukchat kharaga aina sai khalamba duna hummaga atopa mana mupugiba issue mana ana issue se akoi loina makhanga mangatani Manipur da laibani akoi loina day to day life akoi loina gyan taraba ngatani aduna mase yamna phaba pot amani but it will take time aduga matam su yam chare election maya yaure aduna tongan ba ima da gyan tahan baduga satra amada gyan tahan baga khenarakani lari haitaba mi nomagi daily labor oiriba mi du da gyan tahan baga khenarakani aduna tongan ba team semaga with lots of discussion da work tawhanningi masi hairaga il swai the loison jage thank you